BJP opposition gi landa Facebook ki thodang India gi information amasung technology gi standing committee gi pung ahum hena chathakiba meeting amadagi phongdorak pacherol amana BJP opposition ani gi marakta awai akum taunabada Facebook na nakan ani gi amana amada michang changi haina phongdokhre Court ki penen amana su Facebook pu safeguarding citizen right and prevention of misuses of social and online news media platform hai bahiram asida somon tawkhre BJP gi member taramathoi amasung opposition gi member taruk na hangba wahangi paukhum aibo oina piragani haina meeting aduda yawba Facebook gi official sing na phongdokhre hairi Malem gi leibak sing China na maram oiduna mikap thoknarakli Tibet Manipur da hoji chanariba LPS asi miyamna pamnakhiba ek aduna te jesi LPS Pistong na Manipur gi integrity da kagadaba yawul abadi UCM na tumina lairoi UCM Nepal na Indian Army gi activities sing mikup na hom sing ni yengsili India amasung China ani gi marakta chuselda chatharakpa ahum suba brigadier level gi wari sanaba mai pak khidre adubu wari sanaba makha jathakigani hairi PLA gi troops singna Indiana occupy tawriba mafam singdagi handokhiba pamli adumoinamak nakal ani gi troops sing yamna nakna rifle shoot range da lainari hairi line of actual control gi paring the leriba chaurangna kilometer 100 rom ase India amasung China ani gi marakta ngaihak laitana ungkhatnariba mafam ama oiri China na me thadagi hogduna satharakiba aggressive oiduna India amasung China ani gi marakta lainaramba peace related arguments sing violate tawbatana tana Chinese singna line of actual bu mafam hongdokna ba honnarambabu mai pakhidre adubu Chinese singna 1960 gi claim line adu hanjinnana ba claim tarakli China amasung India ani gi marakta lainari ba ungkhatnabagi thawong asina maram oiduna satharak pato military officials sing gi meeting diplomat sing gi meeting sing amasung susel da pangthokpa brigadier level gi meeting su mai pakhidabana maram oiraga leibak ani gi marakta ungkhatnabagi chang wangkhatlkli